ꯁꯨꯄꯔ ꯄꯥꯋꯔ ꯑꯃꯦꯔꯤꯀꯥꯗ ꯍꯟꯗꯛ ꯆꯥꯎꯔꯕ ꯆꯩꯊꯦꯡ ꯑꯃꯒ ꯅꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯋꯥꯔꯜꯋꯥꯏꯗ ꯇꯪꯒ꯭ꯔꯪ ꯈꯣꯡꯅ ꯅꯩꯅꯔꯤ ꯃꯗꯨꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯀꯝꯄꯅꯤꯖ ꯀꯌꯥꯒꯤ AI ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯃꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅꯕ ꯂꯥꯡꯗꯔꯛꯄꯗ ꯀ꯭ꯔꯣꯔꯁ ꯑꯣꯐ ꯃꯅꯤ ꯆꯪꯍꯟꯈ꯭ꯔꯕ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯇꯦꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯔꯨꯜ ꯇꯧꯅꯤ, ꯐ꯭ꯌꯨꯆꯔ ꯃꯁꯤꯗꯅꯤ, ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯑꯇꯩꯅ ꯃꯈꯣꯏꯕꯨ ꯕꯤꯠ ꯇꯧꯕ ꯉꯝꯂꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯥꯏꯅꯥꯅ ꯃꯁꯤꯒꯤ ꯐꯤꯜꯗ ꯑꯁꯤꯗꯁꯨ ꯗꯤꯞꯁꯤꯛ ꯀꯧꯕ AIꯒꯤ ꯁꯣꯐ꯭ꯇꯋꯦꯌꯔ ꯄꯨꯊꯣꯔꯛꯇꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯆꯥꯠꯖꯤꯄꯤꯇꯤ, ꯖꯦꯃꯤꯅꯤ, ꯃꯦꯇꯥ, ꯑꯦꯃꯥꯖꯣꯟ ꯁꯝꯅ ꯍꯥꯏꯔꯕꯗ AIꯒꯤ ꯂꯩꯖꯕ ꯇꯨꯜꯁ, ꯑꯦꯞꯁ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯥꯏꯅꯥꯒꯤ AIꯒꯤ ꯑꯦꯞ ꯗꯤꯞꯁꯤꯛ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯥꯎꯟꯂꯣꯗ ꯇꯧꯅꯔꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯩꯅꯔꯤ, ꯇ꯭ꯔꯦꯟꯗꯤꯡꯅꯤ꯫ ꯃꯗꯨꯗꯤ ꯑꯃꯦꯔꯤꯀꯥꯒꯤ AI ꯀꯝꯄꯅꯤꯁ ꯍꯧꯖꯤꯛ ꯁꯣꯛꯀꯤꯡꯅꯤ ꯃꯁꯤꯒꯤ ꯔꯤꯖꯜꯇꯒꯤ ꯏꯟꯗꯤꯌꯥꯗ, ꯖꯄꯥꯟꯗ, ꯑꯃꯦꯔꯤꯀꯥꯗ, ꯌꯨꯔꯣꯞꯇ ꯃꯥꯔꯀꯦꯠ ꯗꯥꯎꯟ ꯑꯣꯏꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯟ ꯁꯦꯌꯔꯁꯤꯡ ꯃꯃꯜ 1 lakh crore rupees ꯗꯥꯎꯟ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤ ꯆꯥꯏꯅꯥꯒꯤ ꯆꯥꯎꯔꯕ ꯁꯛꯁꯦꯁꯅꯤ꯫ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕꯒꯤ ꯔꯦꯁ ꯂꯦꯞꯇꯅ ꯆꯠꯊꯔꯤ꯫ ꯑꯣꯄꯦꯟ ꯅꯠꯇ꯭ꯔꯕꯁꯨ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯐꯤꯜꯗ, ꯐꯦꯛꯇꯔꯤꯗ, ꯂꯦꯕꯁꯤꯡꯗ ꯃꯁꯤꯒꯤ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯝꯄꯤꯇꯤꯁꯟꯁꯨ ꯂꯦꯞꯇꯦ꯫ ꯀꯣꯜ ꯋꯥꯔꯒꯨꯝꯕꯅꯤ ꯃꯅꯨꯡꯗ ꯇꯧꯔꯤꯁꯦ ꯑꯃꯁꯨꯡ ꯆꯥꯏꯅꯥꯅ ꯕꯤꯠ ꯇꯧꯈ꯭ꯔꯦ AIꯒꯤ ꯐꯤꯜꯗ ꯑꯁꯤꯗꯁꯨ꯫ ꯆꯥꯏꯅꯥꯒꯤ ꯑꯜꯇꯤꯃꯦꯠ ꯆꯦꯂꯦꯟꯖꯅꯤ ꯀꯔꯝꯅ ꯋꯥꯔꯜꯗ ꯁꯨꯄꯔ ꯄꯥꯋꯔꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯃꯦꯔꯤꯀꯥꯒꯤ ꯐꯝ ꯑꯁꯦ ꯃꯈꯣꯏꯅ ꯃꯨꯟꯒꯅꯤ ꯍꯥꯏꯕꯒꯤ ꯁꯨꯄꯔ ꯄꯥꯋꯔ ꯐ꯭ꯌꯨꯆꯔꯗ ꯑꯣꯏꯗꯧꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤꯅꯅꯤ꯫ ꯕꯦꯁꯠ AI ꯇꯦꯛꯅꯣꯂꯣꯖꯤ ꯂꯩꯔꯕ, ꯕꯦꯁꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯁꯇꯦꯝ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯂꯩꯔꯕ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯚꯦꯍꯤꯀꯜꯁꯇꯁꯨ ꯌꯥꯝ ꯐꯥꯎꯔꯕ ꯃꯁꯤꯒꯤ ꯐꯤꯜꯗ ꯑꯍꯨꯝꯁꯤꯗ ꯆꯥꯏꯅꯥꯅ ꯂꯩ, ꯆꯥꯏꯅꯥꯒꯤ ꯂꯩ, ꯕꯦꯁꯠ ꯐꯣꯝꯗ ꯑꯦꯚꯦꯂꯦꯕꯜꯅꯤ꯫ ꯑꯃꯦꯔꯤꯀꯥꯒ ꯑꯣꯜꯃꯣꯁ ꯃꯥꯟꯅꯔꯛꯂꯕꯅꯤ ꯃꯈꯣꯏ꯫ ꯆꯥꯏꯅꯥꯒꯤ ꯑꯅꯧꯕ AI ꯇꯨꯜ ꯗꯤꯞꯁꯤꯛ ꯑꯁꯤꯅ ꯑꯃꯦꯔꯤꯀꯥꯒꯤ ꯆꯥꯠꯖꯤꯄꯤꯇꯤ, ꯒꯨꯒꯜ ꯖꯦꯃꯤꯅꯤ, ꯃꯦꯇꯥ ꯑꯃꯗꯤ ꯑꯦꯃꯥꯖꯣꯟꯒꯨꯝꯕ ꯆꯥꯎꯈ꯭ꯔꯕ ꯇꯦꯛ ꯀꯝꯄꯅꯤꯁꯤꯡꯕꯨ ꯃꯅꯤꯡꯗ ꯏꯟꯊꯔꯝꯂꯦ꯫ ꯇꯦꯛꯅꯣꯂꯣꯖꯤ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯅ ꯍꯥꯏ ꯆꯥꯏꯅꯥꯒꯤ AI ꯃꯣꯗꯦꯜ ꯗꯤꯞꯁꯤꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ AI ꯇꯨꯜꯁꯤꯡꯗꯒꯤ ꯑꯦꯗꯚꯥꯟꯁꯅꯤ, ꯑꯦꯀꯨꯔꯦꯠꯅꯤ, ꯄꯨꯝꯅꯃꯛꯇꯤ ꯍꯦꯜꯂꯤ꯫ ꯃꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ AIꯒꯤ ꯐꯥꯎꯔꯦ ꯍꯥꯏꯔꯕ ꯀꯝꯄꯅꯤꯁꯤꯡꯗꯒꯤ ꯐꯥꯁꯅꯤ ꯑꯃꯁꯨꯡ ꯂꯣꯏꯅꯃꯛꯇ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ, ꯏꯖꯤ ꯇꯨ ꯌꯨꯁꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯝꯗꯥꯡ ꯀꯌꯥꯗ ꯃꯈꯣꯏꯒꯤꯁꯤꯅ ꯍꯦꯟꯕꯒꯤ ꯋꯥꯐꯝ ꯃꯦꯟꯁꯟ ꯇꯧꯔꯤ꯫ ꯍꯟꯗꯛ ꯄꯥꯎ ꯑꯃꯁꯨ ꯊꯣꯛꯈꯤ ꯗ꯭ꯔꯣꯟ, ꯃꯤꯖꯥꯏꯜ ꯑꯃꯗꯤ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜꯗꯁꯨ ꯆꯥꯏꯅꯥꯅ ꯃꯥꯡ ꯊꯥꯈ꯭ꯔꯦ꯫ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛꯇꯒꯤ, ꯔꯁꯤꯌꯥꯗꯒꯤ, ꯏꯚꯦꯟ ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗ AI ꯇꯨꯜꯁꯤꯗꯁꯨ ꯃꯈꯣꯏꯅ ꯃꯥꯡ ꯊꯥꯔꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯧꯖꯤꯛ ꯉꯔꯪ ꯈꯣꯡꯅ ꯅꯩꯅꯔꯤꯕꯁꯤꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥ, ꯑꯃꯦꯔꯤꯀꯥ, ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗꯒꯤ ꯃꯊꯪ ꯗꯥꯎꯟꯂꯣꯗ ꯇꯧꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯍꯥꯟꯅꯗꯒꯤ ꯁꯤꯖꯤꯟꯅꯔꯝꯕ AI ꯑꯦꯞꯁꯀꯤ ꯇꯨꯜꯁ ꯁꯤꯟꯗꯣꯛꯅꯈ꯭ꯔꯦ꯫ ꯃꯁꯤꯅ ꯍꯦꯟꯅ ꯐꯥꯁꯠ, ꯑꯦꯀꯨꯔꯦꯠ ꯑꯣꯏꯕꯅ ꯄꯣꯄꯨꯂꯔ ꯑꯣꯏꯈ꯭ꯔꯦ꯫ ꯇ꯭ꯔꯦꯟꯗꯤꯡꯅꯤ ꯍꯥꯏꯔꯤ ꯋꯥꯔꯤ ꯑꯁꯦ꯫ ꯑꯇꯩꯗꯗꯤ ꯃꯁꯤꯅ ꯃꯔꯝ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯇ ꯂꯩꯔꯤꯕ AI ꯇꯨꯜꯁꯤꯡ, ꯑꯦꯞꯁꯤꯡꯗꯒꯤ ꯃꯁꯤꯅ ꯆꯥꯏꯅꯥꯒꯤ ꯑꯁꯤꯅ 97% ꯍꯦꯟꯅ ꯔꯥꯏꯠꯅꯤ, ꯑꯦꯀꯨꯔꯦꯠ ꯑꯣꯏꯕꯒꯤ ꯋꯥ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯂꯣꯟꯆ ꯇꯧꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ 16 lakh ꯃꯤꯅ ꯗꯥꯎꯟꯂꯣꯗ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯀꯌꯥꯕꯨ ꯍꯦꯟꯅ ꯆꯠꯈꯤꯔꯝꯂꯒꯅꯤ꯫ ꯏꯟꯇꯔꯦꯁꯇꯤꯡ ꯋꯥꯗꯤ ꯃꯁꯤ ꯑꯦꯀꯨꯔꯦꯠ ꯑꯣꯏꯕꯇ ꯅꯠꯇꯅ ꯈꯔꯖꯁꯨ ꯌꯥꯝꯅ ꯂꯣ ꯑꯣꯏꯕꯒꯤ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀ꯭ꯔꯣꯔ ꯈꯔꯖ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯏꯅꯥꯅ ꯌꯥꯝꯅ ꯑꯂꯤꯛꯄ ꯄꯩꯁꯥꯗ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯄꯦꯟ AI ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯂꯦꯇꯦꯁꯠ AI ꯃꯣꯗꯦꯜ ChatGPT-4 ꯗꯤꯕꯦꯂꯞ ꯇꯧꯕꯗ 883 crore rupees ꯈꯔꯖ ꯇꯧꯈꯤꯕꯒꯤ ꯋꯥꯐꯝ ꯃꯦꯟꯁꯟ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯥꯏꯅꯥꯅ ꯑꯣꯟꯂꯤ 49 crore rupeesꯅ ꯗꯤꯞꯁꯤꯛ ꯑꯁꯤꯕꯨ ꯗꯤꯕꯦꯂꯞ ꯇꯧꯈꯤꯕꯅꯤ꯫ ꯀꯌꯥ ꯈꯦꯠꯅꯈ꯭ꯔꯕ ꯋꯥꯅ 49 crore ꯑꯃꯗꯤ 883 crore ꯃꯔꯛ ꯑꯁꯤꯗ꯫ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯟꯒꯤ AI ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯋꯥꯕꯅꯤ꯫ ꯃꯈꯣꯏꯒꯤ ChatGPT ꯑꯃꯁꯦ ꯃꯁꯤꯒꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟꯒꯤ ꯃꯃꯜꯁꯨ ꯇꯥꯡꯉꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯈꯔꯖ ꯇꯧꯕꯅꯤꯅ ꯃꯗꯨꯒꯤ ꯄꯩꯁꯥꯗꯨ ꯐꯨꯀꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯆꯥꯏꯅꯥꯒꯤ ꯑꯁꯤ ꯍꯣꯡꯂꯒꯅꯤ ꯃꯔꯝꯗꯤ ꯕꯤꯜꯗ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯂꯤꯛꯅ ꯄꯩꯁꯥ ꯆꯪꯈꯤꯕꯅꯤꯅ꯫ ChatGPT Plusꯀꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟꯒꯤ ꯃꯃꯜ 1,726 per monthꯅꯤ꯫ ꯑꯗꯨꯕꯨ ꯗꯤ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯄ꯭ꯔꯥꯏꯁ ꯆꯥꯏꯅꯥꯒꯤ ꯗꯤꯞꯁꯤꯛ ꯑꯁꯤ ꯑꯣꯟꯂꯤ ₹5 ꯍꯣꯜ
ꯏꯌꯥꯔꯗ ꯄꯤꯗꯧꯔꯤꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯅ ꯃꯈꯣꯏ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯗꯧꯔꯤ ꯃꯗꯨꯁꯨ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯑꯦꯀꯨꯔꯦꯁꯤ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯈꯣꯏꯗꯨ ꯍꯦꯟꯅ ꯄꯥꯝꯕ ꯇꯥꯔꯛꯄꯅꯤꯅꯦ ꯂꯣꯏꯔꯦ ꯑꯃꯦꯔꯤꯀꯥꯒꯤ AI ꯀꯝꯄꯅꯤꯁꯤꯡ ꯃꯥꯔꯀꯦꯠ ꯚꯦꯂꯨ ꯑꯁꯤ ꯉꯔꯪ ꯈꯣꯡꯅ ꯍꯧꯖꯤꯛ ꯗ꯭ꯔꯪ ꯂꯥꯎꯅ ꯀꯤꯟꯊꯔꯦ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯃꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯅꯩꯈꯥꯏꯅꯔꯤ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯈꯣꯏꯒꯤ ꯗꯤꯞꯁꯤꯛ ꯑꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯅꯗꯨꯅ ꯃꯁꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ AI ꯇꯨꯜꯁꯀꯤ ꯃꯍꯨꯠ ꯁꯤꯟꯅꯗꯨꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦ ꯁ꯭ꯇꯣꯔꯗ ꯂꯩꯕ꯭ꯔꯥ ꯂꯩꯇ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯦꯄꯜ ꯑꯃꯃꯛ ꯑꯁꯤꯗꯤ ꯂꯣꯏꯅ ꯑꯦꯚꯦꯂꯦꯕꯜꯅꯤ ꯍꯥꯏꯔꯤ AI ꯀꯝꯄꯅꯤꯁꯤꯡ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯈꯣꯏꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯍꯣꯠꯅꯔꯛꯄ ꯁꯥꯒꯠꯂꯛꯄ ꯑꯃꯗꯤ ꯕꯤꯂꯤꯌꯟ ꯔꯨꯄꯤꯁ ꯀ꯭ꯔꯣꯔ ꯔꯨꯄꯤꯁ ꯈꯔꯆꯥ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯔꯛꯄ ꯑꯃꯁꯨꯡ ꯃꯄꯨꯡ ꯐꯥꯕꯁꯨ ꯄꯨꯝꯂꯣꯏ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯆꯥꯏꯅꯥꯅ ꯃꯔꯛꯇ ꯁꯥꯠ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯦꯀꯨꯔꯦꯁꯤ ꯑꯣꯏꯕ ꯄꯨꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯆꯥꯏꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯛꯁꯦꯁ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯇꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯅꯩꯅꯔꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯆꯥꯏꯅꯥꯒꯤ ꯍꯟꯗꯛꯀꯤ ꯗꯤꯞꯁꯤꯛ ꯍꯥꯏꯔꯤꯕ ꯑꯦꯞ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯃꯁꯤꯒꯤ ꯑꯦꯞ ꯑꯁꯦ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯔꯕ ꯑꯣꯏꯗ꯭ꯔꯤꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯁꯤꯁꯨ ꯑꯣꯏꯅꯔꯛꯀꯅꯤ ꯃꯔꯝꯗꯤ ꯆꯥꯠ GPT ꯖꯦꯃꯤꯅꯤ ꯃꯦꯇꯥ ꯀꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯔꯦ ꯕꯤꯡ ꯀꯥꯏꯅꯁꯨ ꯃꯥꯏꯀ꯭ꯔꯣꯁꯣꯐꯠ ꯀꯝꯄꯅꯤꯁꯀꯤ ꯂꯩꯔꯤ ꯑꯁꯨꯝ ꯍꯥꯏꯅ ꯃꯁꯤꯁꯨ ꯑꯦꯚꯦꯂꯦꯕꯜ ꯑꯣꯏꯔꯛꯂꯒꯅꯤ ꯆꯥꯏꯅꯥꯁꯦ ꯐꯖꯅꯗꯤ ꯉꯥꯎꯍꯟꯕꯅꯤ ꯃꯈꯣꯏꯅ ꯇꯤꯛꯇꯣꯛ ꯀꯥꯏꯅ ꯄꯨꯊꯣꯔꯛꯇꯨꯅ ꯇꯤꯛꯇꯣꯛ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯦꯛꯇ ꯉꯔꯪ ꯈꯣꯡꯍꯟꯈꯤ ꯑꯗꯨꯕꯨ ꯇꯤꯛꯇꯣꯛ ꯑꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯇꯤꯛꯇꯣꯛ ꯑꯁꯤꯗꯒꯤ ꯃꯤ ꯁꯦꯟ ꯊꯨꯝ ꯌꯥꯝ ꯄꯥꯏꯅꯈꯤꯕꯅꯤ ꯇꯥꯟꯅꯈꯤꯕꯅꯤ ꯑꯃꯁꯨꯡ ꯇꯤꯛꯇꯣꯛꯇ ꯐꯥꯎꯕ ꯃꯤ ꯀꯌꯥꯁꯨ ꯑꯣꯏꯅꯕ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ AIꯒꯤ ꯐꯤꯜ ꯑꯁꯤꯗ ꯆꯥꯏꯅꯥꯁꯦ ꯇꯨꯃꯤꯟ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯀꯌꯥꯅꯤꯗꯒꯤ ꯃꯈꯣꯏꯁꯦ ꯗꯦꯚꯦꯂꯞ ꯇꯧꯗꯨꯅ ꯂꯥꯛꯅꯔꯝꯕ ꯑꯣꯏ ꯃꯥꯅꯦ ꯍꯧꯖꯤꯛ ꯗꯤꯞꯁꯤꯛ ꯑꯁꯤꯅ ꯃꯥꯔꯀꯦꯠ ꯂꯧꯈ꯭ꯔꯦ ꯑꯃꯨꯛꯀ ꯆꯥꯎꯔꯕ ꯔꯤꯚꯣꯂꯨꯁꯟ ꯑꯃ AIꯒꯤ ꯐꯤꯜꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯥꯏꯅꯥꯅ ꯄꯨꯗꯨꯅ ꯂꯥꯛꯈ꯭ꯔꯦ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯋꯥꯗꯤ ꯍꯧꯖꯤꯛꯀꯤ ꯗꯤꯞꯁꯤꯛ ꯍꯥꯏꯔꯤꯁꯤ ꯆꯥꯏꯅꯥꯒꯤ ꯗꯤꯞꯁꯤꯛ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯅ ꯑꯁꯨꯝ ꯄꯨꯊꯣꯛꯄ ꯑꯣꯏ ꯃꯥꯅꯦ ꯃꯁꯤ ꯆꯥꯠ GPTꯗꯒꯤꯁꯨ ꯌꯥꯝ ꯍꯦꯟꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯤ ꯃꯗꯨꯗꯤ USꯅ ꯁꯥꯡꯁꯟ ꯑꯃ ꯄꯤꯁꯤꯅꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯃꯗꯨꯗꯤ ꯃꯈꯣꯏꯁꯦ NVIDIA ꯆꯤꯞꯁꯤꯡꯁꯦ ꯗꯦꯚꯦꯂꯞ ꯇꯧꯗꯅꯕ ꯑꯃꯁꯨꯡ AIꯒꯤ ꯐꯤꯜꯁꯤꯗ ꯃꯈꯣꯏꯅ ꯗꯦꯚꯦꯂꯞ ꯇꯧꯕ ꯉꯝꯗꯅꯕ ꯃꯁꯤꯗ USꯅ ꯁꯥꯡꯁꯟ ꯄꯤꯗꯨꯅ ꯊꯝꯃꯤ ꯃꯁꯤꯒꯤ ꯆꯩꯔꯛ ꯑꯁꯤꯗ 10 ꯖꯅꯋꯥꯔꯤꯗꯒꯤꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯛꯂꯤꯁꯦ 2025ꯒꯤ 10 ꯖꯅꯋꯥꯔꯤꯗꯒꯤ ꯗꯤꯞꯁꯤꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯆꯥꯠꯕꯣꯠ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯃꯗꯨꯒꯤ ꯆꯥꯠꯕꯣꯠ ꯑꯗꯨꯅ ꯆꯥꯠ GPTꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯣ ꯀꯣꯁꯇ ꯑꯗꯨꯅ ꯍꯧꯖꯤꯛ iOS Android ꯑꯃꯁꯤ ꯂꯣꯏꯅ ꯂꯥꯛꯂꯤ ꯑꯦꯞ ꯁ꯭ꯇꯣꯔꯁꯤꯡꯗ ꯃꯁꯤ ꯂꯣꯏꯅ ꯗꯦꯚꯦꯂꯞ ꯇꯧꯔꯦ ꯑꯃꯦꯔꯤꯀꯥꯅ ꯃꯁꯤ ꯎꯈ꯭ꯔꯕꯅꯤ ꯃꯁꯣꯏ ꯇꯧꯗꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯁꯤꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯅ ꯁꯥꯡꯁꯟ ꯄꯤꯅ ꯃꯁꯤ ꯄꯨꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯋꯥꯡꯅ ꯆꯠꯈ꯭ꯔꯤꯁꯤꯅꯤ ꯃꯁꯤ ꯑꯉꯛꯄꯒꯤ ꯋꯥꯔꯤ ꯑꯃꯅꯤ ꯆꯥꯏꯅꯥꯁꯤ ꯌꯥꯝ ꯇꯧꯗꯧꯔꯤ ꯑꯃꯁꯨꯡ ꯃꯊꯪ ꯇꯧꯗꯨꯅ ꯐꯤꯜ ꯀꯌꯥꯗ ꯃꯈꯣꯏ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯍꯦꯜꯂꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯇꯧꯗꯨꯅ ꯇꯥꯛꯀꯗꯧꯔꯤ